mayambu ahanba makthada kanglele pungwari channel gi maikadagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpi haiduna hajari aduga amana channel asibu mapung phanba matamda saruga biboina ado madamna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wari thaglapa matamda ado madamgi phone da phangna bagi damakta adu de wari se hongna ba tawsaraki thaudo singa sidagina sahi manga muki mamangi wari ni matam ado ai su inklapa matam oibanina asoki matik ai siamna miki laiki daba khakta sunatana laigeting gi maramda kya ki ganda bo ina horai adu bai khoi gi laika gi masil thangnari pa laika gi masil asi ka taina ba karak masigi mafam jaga asi da khongnang asoba ma hoi khongnang asi asuki matik yamna leiraba khongnang amani thaina ngai matam da gi lairak laba khongnang ni aduna ahlaman singna masigi mafam jaga asi laigeting gi yamna kan bani mai hauron da gi horak laga masigi mafam jaga asi laigeting gi su khara sok bani khongnang hori ba mafam jaga asi da kari gumba mi una si haiganu kari gumba mi una si haira kana khara leithok laga unau asi haiduna ahlaman sing haibirami ahlaman sing haibiri bapum namak sing ado thabudi thajai tawada bisa dak thengnana mamangai dagi horaga thengnarak thabani nai khusi kari gumba mata thajaramde khongnang asi yengba matamda suke matik jamna chawi chawba khakta sunatana mana pumbasi yengbada su isada kari gumba khara dum phawi ayuk nungthal gi matamda masigi mafam jaga se lalaga sapade isada kari gumba mata di tawde adubu numidang gi matamda ikuna kumai harok salupa natragana thaba inkhang halakpa matamda masigi mafam jaga se lalaga lakpada kari gumba khara de dum phawi baba ga imaga na su masigi mafam jaga se lalaga sapa matamda nafi puri to amuba selaga sakanu kari gumba amuba selaga salabadi kudong thininga yamna oibani haduna hairami amarom da hana yenglabadi aikho gi laikai sisu asuki matik yamna laifam timpham kamba jaga amani aikuna khangjilu tabagi wani mateng mate lairam yamna lai laya sisu phaba amata nate hai adu boy khudi kaya kana thijilu tabani namata khanglamde laika gi miyosing na masi khara khara hainarak patanja sida aina su ima da nongma ma hangloi ima thangna ba laika gi khongnang makhong ase kaidorage mina khara khara dum hainari basi as ibungo masigi mafam jaga se hojikna bu khara pharabani nahwai gi matam dadi khongnang hori bani haiduna tori basi su yamna sukpani hojikna bu lambi ase khara pharakpagi mi su khara sathok sasin tawnarakpaga khongnang makhong da hori ba mayam singa si su khara makhai di koklabani mamangai akhuna lasaringai matamdadi masigi khongnang makhong asi suasuki matik yamna napi singnang horami kisu yamna kirami imagi wafam pum namak singa sidai na khongnang asida kari kari thokya haidun hanglammi maduda imana khongnang makhong asi masida kari kari no thengna ba mi di yaudi yaraba mali thimu sepa amade dum thoi haibani aduga khongnang makhong asida ai laklake na ngairamo haiba gumba natragana ai ngairamage nang lao haiba gumba asigum laba kaya maroma ma torabadi masigi mafam jaga ase kari gumba ma tawduna ngairiba misakado kari gumba kharadi dum thengnai haibani adubu hoji wai gi matamdadi khangdre naha wai gi matamdadi yamna tawi hainai aina imada makha tan hanglammi ado ima ayunung thagi matamda kari gumba mata tawdabra imana so ayunung thagi matamda kari gumba mata tawde namidang gi matamda yamna tawi aduga nongthino mangbadana hena sathina tawi hadun hairaklammi imagi waipum namak singa se tabudi tarami haibabu kaya thodongna thajaba yoramde maramde adi laigi tingi maramda kaya thajataba maramna asumna nong manumit ama nong su khara khara thili surami nimitto laikai gi imanaba ai gayamna luna tinaba imanaba ma para blaklami aduga mahangna sumna hairami bai thangnaba laikai sida hitaguli amutang laiba salusiba ai su kedopa yara kya haidun hanglami maduda imanabaduna baba da mabuk lengba thinba ta hore aduna laikai se thanda lantholaga sapatu talli ibane pulap saminaro silaw haiduna hairaklammi imana badugi wafam pum namak singadu daina ho hoi bai ai puri athabam tang lilakhi asi hairaga isu imungdagi puri athabam litli aduga para blakle nimit taram dagi matam na ko silli nimitu sumam suk tarpa matamni hidak yoli basina thangna ba laikai gi khundol thangba masil asum wang wa thangba sakta yon bani aduna laikai sisu khara khara sangna bani na sapadu numit ta bai badawere imana badu daina sum na haiki mayamata purakta bunangbo as ai hobe laktana mai kamata puraktre phone yauri basidi
ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯠꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯈꯣꯡꯀꯥꯞ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯐꯥꯔꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯩꯈꯣꯏꯁꯦ ꯂꯥꯛꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯗꯨꯀꯥꯟꯕꯨꯗꯤ ꯂꯩ ꯍꯥꯏꯕꯕꯨ ꯐꯥꯔꯝ ꯑꯁꯤꯗꯤ ꯑꯃꯠꯇ ꯐꯝꯗꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯐꯝꯂꯤꯕ ꯐꯥꯔꯝ ꯑꯁꯤꯁꯤꯡ ꯑꯗꯨꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯁꯤꯁꯨ ꯋꯥꯅ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯂꯧꯔꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯁꯤ ꯍꯦꯛ ꯂꯧꯕ ꯂꯣꯏꯈꯤꯕꯒ ꯑꯩꯈꯣꯏꯁꯨ ꯄꯔꯞ ꯂꯥꯛꯂꯦ ꯄꯨꯡ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯕꯗꯤ ꯌꯦꯡꯂꯨꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯄꯔꯞ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯌꯧꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯂꯥꯞꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯏꯃꯥꯟꯅꯕꯗꯣ ꯃꯍꯥꯛꯅ ꯂꯈꯛ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣꯍꯦ ꯈꯣꯡꯅꯥꯡꯒꯤ ꯃꯔꯨꯝ ꯊꯪꯕ ꯁꯔꯨꯛ ꯑꯣꯏ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯅ ꯂꯦꯞꯂꯤꯕꯁꯤ ꯃꯩꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤꯔ ꯀꯩꯅꯣ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯌꯥꯔꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯍꯥꯏꯅꯩꯅ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯍꯥꯏꯖꯤꯜꯂꯤ ꯅꯠꯇꯦ ꯃꯦ ꯑꯥꯔꯖꯨꯟ ꯌꯦꯡꯉꯨꯇꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤ ꯅꯪ ꯎꯗꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯃꯜꯂꯛꯄꯗꯨꯗ ꯑꯩꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯁꯨꯡꯎ ꯎꯔꯝꯗꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯎꯃꯜꯂꯛꯇꯕꯗꯒꯤ ꯏꯃꯥꯟꯅꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯔꯤꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯂꯩꯔꯅꯨ ꯌꯥꯔꯦ ꯅꯄꯥꯗꯣ ꯃꯄꯨ ꯌꯥꯝꯅ ꯂꯦꯡꯉꯝꯃꯅꯤ ꯂꯥꯎ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯨꯗ ꯏꯃꯥꯟꯅꯕꯁꯨ ꯇꯟꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯄꯨꯗꯤ ꯆꯠꯀꯗꯕꯅꯤ ꯏꯄꯥꯗꯣ ꯃꯄꯨ ꯌꯥꯝꯅ ꯂꯦꯡꯍꯧꯔꯕꯅꯤ ꯑꯗꯨꯗ ꯂꯥꯟꯊꯣꯛꯂꯒ ꯆꯠꯀꯗꯕꯁꯤ ꯌꯥꯝꯅ ꯇꯜꯂꯤ ꯂꯥꯛꯑꯣꯗ ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯥꯎ ꯀꯩꯗꯧꯕꯒꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯑꯁꯤ ꯍꯥꯏꯅ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯁꯤ ꯄꯔꯞ ꯂꯥꯛꯂꯦ ꯏꯃꯥꯟꯅꯕꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯕꯖꯥꯠꯅꯤ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯎꯕ꯭ꯔꯥꯅꯦ ꯏꯃꯥꯟꯅꯕꯗꯁꯨ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯌꯥꯔꯤꯁꯤ ꯅꯣꯡꯅꯒ ꯅꯣꯡ ꯃꯪꯕꯅꯤ ꯅꯪꯒꯤ ꯃꯤꯠꯇ ꯀꯔꯤꯅꯣ ꯈꯔ ꯎꯕ ꯑꯣꯏꯔꯝꯃꯅꯤ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯗꯣ ꯑꯩꯅ ꯈꯨꯖꯦꯡ ꯁꯝꯂꯒ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯇꯟꯖꯥꯗꯨꯗ ꯏꯃꯥꯟꯅꯕꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏ ꯂꯦꯞꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯔꯝꯗꯦ ꯍꯥꯏ ꯀꯔꯤ ꯃꯇꯧꯅꯣꯗ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯎꯔꯝꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯏꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯑꯣꯗ ꯅꯪꯕꯨ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯀꯩꯗꯧꯕꯒꯦ ꯏꯃꯥꯟꯅꯕꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝ ꯆꯤꯡꯗꯨꯅ ꯏꯃꯥꯟꯅꯕꯗꯨ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯏꯃꯥꯟꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯕꯖꯥꯠꯅꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯃꯤ ꯈꯔ ꯇꯥꯟꯅꯗꯕ ꯖꯒꯥ ꯈꯔ ꯂꯩꯔꯝꯃꯤ ꯃꯤ ꯈꯔ ꯇꯥꯟꯅꯗꯕ ꯖꯒꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯃꯥꯟꯅꯕꯗꯣ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯃꯍꯥꯛꯅ ꯆꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯄꯔꯞ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯝꯅ ꯀꯨꯡꯅ ꯇꯥꯟꯅꯕ ꯖꯒꯥꯗ ꯌꯧꯔꯛꯂꯦ ꯃꯗꯨꯒꯤ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ ꯑꯁꯨꯝ ꯍꯪꯂꯝꯃꯤ ꯔꯥꯃꯥꯅꯟꯗ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯁꯥꯏ ꯀꯔꯤꯅꯣ ꯄꯔꯞ ꯂꯥꯛꯂꯤꯕꯗꯣ ꯚꯥꯏ ꯈꯪꯗ꯭ꯔꯦꯗ ꯉꯁꯥꯏ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨ ꯂꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯤ ꯑꯃꯅ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯁꯅꯤꯜ ꯈꯔ ꯐꯪꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯇꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯅꯛꯅ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯏ ꯃꯗꯨꯗꯅ ꯑꯩꯅ ꯄꯔꯞ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯟꯅꯗꯕ ꯖꯒꯥꯁꯤ ꯃꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯁꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯄꯔꯞ ꯆꯤꯡꯂꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯟꯅꯕ ꯖꯒꯥꯁꯤ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯏꯃꯥꯟꯅꯕꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯥꯛꯂꯦ ꯀꯩꯅꯣꯗ ꯑꯩꯗꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯟꯅꯕꯗ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯉꯔꯥꯡꯁꯤ ꯅꯣꯡ ꯈꯔ ꯃꯪꯕꯗꯨꯗ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯃꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯕꯅꯤ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠ ꯈꯔ ꯑꯣꯟꯊꯣꯛꯅ ꯏꯃꯥꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯏꯃꯥ
Ramanandana ui hariba pumnamaksing thengnai hariba pumnamaksing adu aidi karigumba amata thengnade. Aigi wahai pumnamaksing aduda imana yarisi nangnaga lai khara thajagandrabane thengnagera thengnaroira nang thokpa tongnauro asi hairaga imana hairaklammi asumnai koisi matam khara haukraba matungda thangnaba laikai se lalaga laikai ama lei laikai site sai tawgani haidunai koisi numitangi matam aduda chatlammi numito imanabasingna nupi haisi haiduna hainarakle aisu imanabasingna hainariba pumnamaksing adu phagi oi karibo aigi nupi amati haibiro haiduna haikhi imanabasing adu nupi nangna apambadu hairo aikhoi hairaki haiduna hairakhi maduda aina apamba nupi do koi thiraba matungda aina hairami ai kalakminariba laikai gi imanabasing adugi marakta mamai khara thaba imanaba ma yaurami mahakna tawraga haiduna nupi dugi number adu lawrakle nupi do kadomdagi no haiduna hangluba matam aduda aikhoi ka thangnaba laikai sidagi ne haiduna kumlaklammi asum tawdana nupi hairapadu yarabani na aikhoi hotel da kari no khara thakpi sabi tawrusi haiduna hairakhi asum tawdana imanabasing adoina kari no khara pija pithak tawduna aikhoi yamna harawrammi asum tawdana isai adu pungloi loisilaba matungda aikhoi yumda halakle adumna yumda halakpaduda yusu khara ngauri loina tawnari tasena makki harabadaidi yudu kaya thoidokna thaktabanina yamna ngawbo oiramde aiga saminaribasi imanaba ohumni aduna saminariba imanaba animadi masada taptaba makha yudu ngawrammi laikai gi imanaba Ramananda gaigati yudu kaya thoidokna ngawbo oiramde aikhoi su asum lakpa tanja aduda thangnaba laikai gi khongnang horiba jaga adu madugi jaga adu yorakle adum hek yorakpa tanja aduda yu ngawduna lakliba imanabado kari no khara masemarang oina ui mi oina su tawi aikhoi gi mamang tuba samlaka sakre aduna hairaklammi imanabaduna hairakliba wahi pumnamaksing adu laikai gi imanaba Ramananda di masado khara khaktak sab haibado oirammi mahakti masagi su khara ki galli aduna masado khara hainadraba male asum lakpa tanja aduda yu ngawduna lakliba imanabadu isai ngangdana makhoi ani do laklammi adumna makhoi ani hek lakpa tanja aduda tungthangba saragududa kari no soro tawbaki makhol tai haiduna hairakhi adubu tasingna hairabada handak mukti aisuna han makadi karigumba amata tarudabadu handakti tarakle kainoda soro tawbaki makhol natra imanaba singada sumani haiduna hainarakle imanaba anido thakiba yuduna maram oiduna makhodi masada karigumba amata kibadi phawtaba male aikhoda suna hairaklammi ya usina karina sapoiramba yaida Allah se sata salasi asi haduna lakpa matam aduda yu ngawriba imanabado maki tungthangba sarokta kanagumba amana makhot pairakle haduna hairakhi matau kaya sing aduda aikhona saminariba sing aduda khara thuna sanaba tawrasi mafam jaka se hanadagi hauraga kari no khara tawbani haduna haikhirami asum tawduna aikhoi mari so para lakle asumna phone number lorakhiba nupido ai kawari watai sum sanarakpana ibani sinung sinarakle nupi du sasuki matik yamna phai thangnaba laikai na goisile aisu adum nungthi kudingi unaba chatlammi ngalingai matamda numidangi matamda unaba sidi kumai harau thokpana tana kaisu thoidona unaba yaramde asum tawduna nongma numit ama aisi aikhoi imanaba singa sak saminarami imanaba singa du su sak sana asum hainarakle nangsu khun thangnabadagi nupi koirabanina sak sanariba semhaki sarok pidoi oramkani haduna imanaba singa duna hairaklammi maduda ina mo sum namu khummi aidi ngasai makai khanbu khalude phanadum phari nakhuna hudorapasida pidum birugi asi hairaga tengkot ama puthorakle tengkot aduda ise khadoklaba matungda salokhigi hairaga ise laklammi tawbadabu lehoriba imanaba singaduna ise nupi nangamle haduna hairakhi aisu makhuna ngangnariba pumnamak singado karigumba amata nasungdana aige phone ado kaptana ithanta laklammi imanaba singasi su laki haduna haihobani tawbadabu ithanta saki yani haduna lakhibani aikhoi laikai se lakpa matam aduda karigumba amata thengnadana ise lakhirami aina khangna jaribu nupi duda su phone ase tawraga ai lakle nang amutang tholok law haiduna hairami nupi du su ahanbada aina lakle haibada makna pangna thajaramde numito awang thangba maike somda nongado khara lakpagi matagumna tawraklammi ai su nong ase suraklabadi isa se pungchosot kani haduna isi akiba masena mate yaudana laklammi aina khangna jaribu nupi du su nang lakpaga phone adu tawraklo ai tholaki haduna hairakhi ai su ho haiduna para plaklaba matungda khongnang adu yorakadore khongnang adu yoramdagi matam asida kadom thangba sarokta keno khangde asaba nungsira sisit pawrakle is
ꯀꯔꯤ ꯃꯇꯧꯅꯣꯗ? ꯅꯨꯡꯁꯤꯠ ꯑꯁꯤ ꯑꯏꯪꯕꯗꯤ ꯁꯤꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ, ꯑꯗꯨꯕꯨ ꯑꯁꯥꯕꯁꯤꯗꯤ ꯁꯤꯠꯂꯤ ꯍꯥꯏꯕ ꯑꯩ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯋꯥꯔꯤꯗ ꯀꯔꯤꯗ ꯍꯥꯏꯕꯗꯤ ꯊꯦꯡꯅꯩ꯫ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯄꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯂꯥꯏ-ꯇꯤꯟ ꯐꯠꯇꯕ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ꯫ ꯍꯦꯔꯥ, ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯟꯁꯤ ꯑꯩꯅ 3ꯔꯛ ꯁꯤꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯣ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯛꯅ ꯊꯣꯛꯂꯛꯇꯦ꯫ ꯐꯅꯗꯤ ꯀꯨꯏꯔꯦꯗ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯤ, ꯊꯣꯔꯛꯄꯗꯤ ꯌꯥꯔꯕꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯂꯥꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯝꯅ ꯂꯦꯞꯄꯗꯨꯗꯒꯤ ꯏꯁꯥꯁꯦ ꯃꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯈꯟꯗꯨꯅ ꯍꯟꯅ ꯇꯨꯅ ꯑꯃꯠꯇ ꯌꯦꯡꯕ ꯇꯧꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯛꯇꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯂꯝꯃꯤ꯫ "ꯁꯤ ꯂꯧꯁꯤꯜꯂꯨ, ꯑꯩꯁꯨ ꯈꯔ ꯊꯨꯅ ꯍꯟꯅꯕ ꯇꯧꯔꯒꯦ", ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯄ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯀꯔꯤꯅꯣ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇꯕꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯛꯂꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯁꯦ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯃꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯃꯍꯥꯛ ꯊꯣꯛꯂꯛꯀꯗꯧꯔꯦ, ꯏꯆꯦꯒ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯛꯀꯗꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ꯫ ꯑꯩꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ? ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯊꯣꯛꯏ ꯍꯥꯏꯅꯕꯗꯣ ꯃꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯑꯩꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯁꯤꯜꯂꯛꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ꯫ ꯐꯤ ꯑꯃꯨꯕꯁꯤꯡ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯍꯩꯁ, ꯃꯐꯝ ꯖꯒꯥ ꯑꯁꯤꯗꯒꯤ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯈꯔ ꯊꯨꯅ ꯆꯦꯟꯕꯅ ꯐꯒꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯝ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇꯝꯅ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯄꯥꯏꯔꯝꯕ ꯑꯦꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯈꯔ ꯊꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯈꯔ ꯊꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯉꯝ ꯏꯄꯥꯡ ꯄꯥꯡꯕ ꯎꯗꯦ꯫ ꯑꯗꯨꯕꯨ ꯎꯁꯤꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯂꯝꯍꯥꯡꯑꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯩꯀꯥꯏꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯣꯛꯂꯦ, ꯑꯗꯨꯒ ꯇꯞꯅ ꯂꯥꯛꯂꯦ꯫ ꯍꯩꯁ, ꯀꯔꯤ ꯃꯇꯧꯅꯣꯗ? ꯅꯍꯥꯟ ꯃꯈꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯁꯤꯡ ꯑꯗꯣ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯇꯧꯔꯛꯂꯦ꯫ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯣ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ, ꯌꯦꯡꯁꯥꯡ ꯇꯦꯡꯀꯣꯠ ꯑꯁꯤ ꯁꯥꯏꯁꯤꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯪ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ, ꯌꯨꯝ ꯌꯧꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯛꯂꯒꯦ, ꯅꯪꯁꯨ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯪꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯅꯔꯦ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯂꯝꯍꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯅꯤꯜ ꯑꯃꯁꯨ ꯐꯪꯕꯒꯨꯝ ꯇꯧꯏ꯫ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯔꯞ ꯂꯥꯛꯄ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯁꯨ ꯇꯨꯡ ꯍꯟꯅ ꯑꯃꯠꯇ ꯌꯦꯡꯕ ꯇꯧꯗꯅ ꯄꯔꯞ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯗꯁꯥꯅꯤꯗ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯁꯨ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤ ꯌꯨꯝ ꯀꯩ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯇꯣꯉꯥꯟ ꯇꯥꯔꯒ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯩꯀꯥꯏꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯗꯤ ꯈꯔ ꯊꯨꯅ ꯌꯨꯝ ꯑꯁꯤ ꯌꯧꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯨꯝ ꯑꯁꯤ ꯈꯔ ꯊꯨꯅ ꯌꯧꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯅꯣ, ꯌꯨꯝꯁꯦ ꯄꯥꯛꯅ ꯌꯧꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯅꯪꯒꯜ ꯏꯜꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯜꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯒꯤ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫
ꯑꯩꯅ ꯑꯗꯨꯝꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯇꯨꯡ ꯊꯪꯕꯗ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯉꯁꯥꯏ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯎꯈꯤꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯦꯗꯅ꯫ ꯑꯩ ꯏꯁꯥꯁꯤ ꯈꯣꯡ ꯊꯥꯡꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯇꯝ ꯑꯗꯨꯒ ꯑꯩꯒꯁꯤ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯒ ꯑꯩꯒ ꯂꯦꯞꯃꯤꯟꯅꯔꯤꯕꯁꯤ ꯐꯤꯠ 5ꯃꯨꯛꯀꯤ ꯆꯥꯡꯅꯤ꯫ ꯑꯗꯨꯅ ꯇꯧꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯈꯣꯡ ꯊꯥꯡꯕ ꯑꯃꯠꯇ ꯊꯣꯛꯇꯅ ꯒ꯭ꯌꯥꯟ ꯑꯁꯤ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯏꯁꯥꯁꯤ ꯇꯔꯥ ꯃꯂꯪ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯁꯤ ꯀꯧꯔꯛꯂꯦ꯫ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯑꯗꯨ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ, ꯑꯩ ꯑꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅꯐꯝ ꯖꯒꯥꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯅꯁꯨ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯣ ꯈꯔ ꯇꯧꯕꯅꯤ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯨꯃꯤꯗꯥꯡ ꯎꯅꯕ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯊꯟꯇ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯠꯄ ꯇꯥꯔꯕꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯀꯨꯝꯍꯩ ꯍꯔꯥꯎꯗꯤ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯊꯟꯇ ꯆꯠꯄꯗꯨꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫